ngasi ayu phong hiba tongan tongan ba manipuri sifong singdigi maru oibi I pausing khunga charaga manipur top channel gi mekedi gi mem share tawzagi ahan bada maru oiba pawmo district tereta thamliba curfew me kunthra ga mathi fawba sangdokla bayai manipur da nauna miyoi taraga taruk laikhidre amasu miyoi satru ko humdra ga tarena positive oikhre covid ke ani subo web lakshin na ba manipur lenga na saliba me thagi nipan gi taraga teret fawba tampaki district manga amasung singi district ani puna district tereta thamlakiba curfew license asi lakshin mangambigi phibam ama phawbu leitaba maramna makha tana tha asigi kunthra ga mathi phawba sangdokla bayai thajaba yaba mafamdagi phangba paun hai curfew asi makha tana sangdokadra natragana total lockdown haina ming oladra makha tana samthakadra haibadu laingak na yamna kupna khanari masigi sumathakta covid ki consultative committee gi mifam ama hayeng pangthok tuno khanarabasigai state asida covid-19 gi license asi yamna yangna amaso masing yamna numit khudingi positive oiduna lairibisigi maru eba maram social distancing gi kanglon ngaktaba amasum yum do home isolation tawribisingna section dabadagi imung manung pulap positive oirakpani hainasu mot pinari makha satharak poina to papaw manamo sai taragani panagi nipuga mari fawgi miyam ngasidagi vaccine kaplagani district khudingi vaccine kapam amamamdagi hena phangdabadagi miyam maisa langnagadori COVID-19 gi laisa thingbuda mating pangnana bagi damak ahum suba tangka ki oina masagi sei taragani panagi nipuga mari fawgi manungda leiba manipur gi miyam hayengdagi ahan boina COVID-19 gi vaccine lemna kapa horagani adubo laibak thiba district minister nongthomam beren yauna state asigi masak naiba miyoi kayana vaccine kapnana ba kayar khana apil tawzaraga su hayengdagi hawgodori ba thorang asidi miyamda laknaba managadori masigi sapsaba khudam sangdam haibabo district amamamda vaccine kapam center amamamdagi hena hangdre masigi sumathakta hayengdagi hawgodoriba vaccine kapagi thorang asida miyoi sanidagi hena kaploidari sohari पाउसना मखातना हाई इम्फाल ईस्ट अमसुम वेस्ट की ओइना वैक्सीन डोज समापन पीखरे आते डिस्ट्रिक्ट सिंगिना सतरुक पीबा अमसुम सहूम पीबा यावरी मसिगी सुमथकते स्टेट असिगी ओइना कांगलोब असिगी मियोइ सिंगदा कापनाबगी दमक वैक्सीन डोज लिसिंग कुंथ्रागा मापन खक थुंगलखरबने नोंगदा मियोइ सनी खक कापकदोरिबा डिस्ट्रिक्ट अनि असिदा मखोइगिनी हाइना काइथोरकलिबा डोज समापन असिदी नुमित मंगानी फावबो यौना कापलैदोरि मियामबु COVID-19 dagi ngathoknabagi damak sungsoi soiduna tika thagadabani haiba taragadi ayuk nungthil numidang thidana vaccine kapthokpam thokpane vaccine kapagi mawong asi aruba amasu oidabana nurse aman hekta training tawdana kapayai hospital sing natragana primary health center sing da masigi damak nurse marang kaina lei laingakna tawriba mataw asidi nurse sing aduna nongmada miyoi sanikhak vaccine kaplaga mathau luhenbagumane मधुगी महत्ता नौमदा सिनरगा वैक्सीन डोज समापन पिरकलिबदो नुमित निनीगी मनुंगदा लोहेलगदी मियाम कोविड-19 दगी सफाब फिबम अमद लैरे हाइना लौब फावब यारबने hayeng sahi taragani panai ni phuga marigi manungda leiba miam vaccine kapnabagi damak district amamamda center amamam laukthokli basi Imphal West ki oina Lamphel Pat leiba RD wing dani amasum Imphal East ki oina Sangai Pat leiba Upper Primary Health Center dani Thawal district kina khangabo HWC da Bisnupur gina district hospital Bisnupura Kaksing gina Upper Primary Health Center Kaksing da Ziribam gina district hospital Ziribam da Sandel gina Sandel district hospital da Tainopal gina Tainopal Primary Health Center da Urkhul gina Urkhul district hospital Urkhul da Kamjong gina Community Health Center Kamjong da Senapati gina Senapati district hospital da Kanglatong gina Morbung Primary Health Center da Tamenglong gina District Hospital Tamenglong None gina PIC Khopum Chusampur gina HWC Mata da amasum Perzol gina CIC Parbung da vaccine kapani sohari Thajabiya ba mafam dagi phangba paun hai vaccine kapagi mong mata usi miyam da sathina khudong sa da ba thon gadari Saukraba Imphal West natragana Tamenglong district ki oina vaccine kapam amamam khak pi besi kamdaun district asigi manung janba loijing loyadagi vaccine kapa lakadoribana mayang Imphal gi vaccine kapna napagi damak curfew gi kallaba saitheng maraksida Lamphel gi RD wing tana lakpa haibasi arai boide amasum masigi sumathakta sai taragani panagi nifuga mari fawbagi manungda leiba mipung khudima vaccine kapna nabagi dama hana internet ki khuthangna register tawgadabane register tawraba mipung khudima na vaccine kapthokna na sililang ni ba kangbuna
ꯋꯦꯕ ꯄꯣꯔꯇꯦꯜ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯀꯟꯐꯥꯔꯝ ꯇꯧꯍꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯂꯥꯎꯊꯣꯛꯇꯕ ꯀꯝꯗꯧꯅ ꯀꯟꯐꯥꯔꯝ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯅꯤꯡꯊꯤꯅ ꯈꯪꯍꯟꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯈꯨꯡꯒꯪꯒꯤ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯚꯦꯛꯁꯤꯟ ꯀꯥꯞꯆꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝ ꯆꯥꯅ ꯂꯧꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯒꯗꯧꯔꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯅꯣꯡꯃ ꯍꯥꯟꯕ ꯍꯥꯏꯕꯁꯤ ꯀꯣꯚꯤꯗ-19 ꯂꯥꯟꯊꯦꯡꯅ ꯅꯣꯡꯃ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯋꯦꯕ ꯄꯣꯔꯇꯦꯜ ꯃꯤꯅꯤꯠ 5 ꯈꯛ ꯍꯥꯡꯕꯗ ꯃꯤ 2 ꯀꯟꯐꯥꯔꯝ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯣꯏꯗꯦ ꯇꯧꯕꯗꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯋꯦꯕ ꯄꯣꯔꯇꯦꯜ ꯍꯥꯡꯗꯣꯛꯄ ꯌꯦꯡꯅꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯔꯒ ꯃꯊꯧ ꯇꯧꯗꯕ ꯌꯥꯍꯟꯗ꯭ꯔꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕ ꯊꯥꯎꯁꯤꯜ ꯍꯩꯇꯕꯒꯤ ꯃꯇꯧꯅꯤ ꯍꯥꯏꯅ ꯃꯤꯑꯣꯏ ꯈꯔꯅ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯈꯨꯡꯒꯪꯗ ꯆꯠꯅꯒꯗꯕ ꯀꯣꯚꯤꯗꯀꯤ ꯒꯥꯏꯗꯂꯥꯏꯟꯁ ꯊꯣꯛꯈ꯭ꯔꯦ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡꯗꯁꯨ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡꯗ ꯉꯥꯛꯅ ꯆꯠꯀꯗꯕ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯦꯝꯈꯤꯕ ꯑꯅꯧꯕ ꯀꯥꯡꯂꯣꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡꯗ ꯂꯩꯕ ꯁꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁꯕ ꯁꯦꯟꯇꯔꯁꯤꯡꯗ ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁꯠꯀꯤ ꯀꯤꯠ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕ ꯑꯃꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯐꯃꯨꯡ 30 ꯂꯩꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡ ꯁꯦꯝꯒꯠꯀꯗꯕꯅꯤꯁꯨ ꯍꯥꯏꯔꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯑꯣꯏꯍꯜꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯃꯛ ꯌꯧꯗ꯭ꯔꯕꯁꯨ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡꯗꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯋꯥꯠꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ ꯅꯧꯅ ꯍꯥꯡꯒꯗꯧꯔꯤꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯊꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯜꯂꯣꯏꯗꯕꯅꯤ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡ ꯑꯁꯤꯗ ꯚꯤꯂꯦꯖ ꯍꯦꯜꯊ ꯁꯦꯅꯤꯇꯦꯁꯟ ꯑꯦꯟड ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯀꯃꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯁꯥꯁꯤꯡꯅ ꯀꯣꯚꯤꯗꯀꯤ ꯂꯥꯏꯑꯣꯡ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯝ ꯃꯇꯝꯒꯤ ꯊꯤꯗꯣꯛꯀꯗꯕꯅꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯏꯑꯣꯡꯁꯤꯡ ꯎꯠꯂꯛꯄ ꯊꯦꯡꯅꯔꯕꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯑꯣꯐꯤꯁꯔꯁꯤꯡꯗꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁ ꯂꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯂꯥꯏꯑꯣꯡ ꯎꯠꯂꯛꯂꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯀꯣꯚꯤꯗ ꯇꯦꯁꯠ ꯍꯧꯒꯗꯧꯔꯤꯕꯁꯤꯒꯤ ꯌꯦꯡꯂꯒ ꯁ꯭ꯇꯥꯐꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯗꯧꯕꯅꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯉꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯤꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 40-45ꯗꯤ ꯂꯥꯏꯑꯣꯡ ꯎꯠꯇꯕ ꯑꯃꯗꯤ ꯂꯥꯏꯑꯣꯡ ꯈꯖꯤꯛꯇꯪ ꯎꯠꯄ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯣꯛꯁꯤꯖꯦꯟ ꯁꯦꯆꯨꯔꯦꯁꯟ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤꯗ ꯑꯣꯛꯁꯤꯃꯤꯇꯔꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕ ꯆꯠꯀꯗꯕꯅꯤ ꯂꯣꯏꯅꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯕꯗ ꯆꯪꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯂꯦꯝꯅ ꯌꯦꯟꯊꯣꯛꯂꯝꯒꯗꯕꯅꯤ ꯍꯥꯏꯅꯁꯨ SOP ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯁꯅꯥꯇꯣꯟꯒꯤ ꯍꯛꯆꯥꯡ ꯗꯤꯁꯄꯣꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯟꯗꯦꯝ ꯇꯧꯏ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯔꯤꯝꯁꯇ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕ ꯁꯅꯥꯇꯣꯟ ꯑꯊꯣꯛꯄꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯠꯇ ꯄꯨꯝꯊꯕ ꯍꯧꯔꯦ ꯃꯔꯝ ꯑꯁꯤꯅ ꯄꯨꯡ 62ꯒꯤ ꯃꯅꯨꯡꯗ ꯗꯤꯁꯄꯣꯖ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯖꯁꯇꯤꯁ ꯐꯣꯔ ꯁꯅꯥꯇꯣꯟ ꯑꯊꯣꯛꯄꯝ JFSAꯅ ꯐꯣꯡꯗꯣꯔꯛꯂꯤ JFSAꯒꯤ ꯀꯟꯚꯦꯅꯔ M ꯂꯣꯌꯥꯂꯥꯛꯄꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯍꯥꯏꯕꯗꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯦꯖꯨꯔꯤ ꯂꯤꯁꯠꯅꯆꯤꯡꯕ ꯄꯤꯊꯣꯛꯇꯕ ꯑꯁꯤꯅ ꯃꯤꯌꯥꯠ ꯑꯁꯤ ꯂꯣꯠꯁꯤꯜꯂꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯂꯦ JFSAꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯒ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅ ꯑꯟꯗ꯭ꯔꯣꯗ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯈꯨꯠꯄꯨ ꯑꯃꯅ ꯑꯟꯗ꯭ꯔꯣꯗꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯃꯈꯣꯡꯅ ꯄꯥꯟꯗꯨꯅ ꯏꯝꯐꯥꯜꯒꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯔꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ S ꯑꯕꯨꯡꯉꯣ ꯆꯍꯤ 19 ꯀꯧꯏ ꯃꯍꯥꯛ ꯑꯟꯗ꯭ꯔꯣ ꯂꯧꯄꯥꯎꯁꯤꯡꯗꯒꯤꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯌꯨꯔꯕꯨꯡꯗꯒꯤꯅꯤ ꯑꯃꯁꯨꯡ ꯃꯃꯤꯡꯅ ꯃꯣꯡꯖꯝ ꯄꯣꯏꯔꯩ ꯍꯦꯟꯕ ꯆꯍꯤ 93 ꯀꯧꯏ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯑꯟꯗ꯭ꯔꯣ ꯈꯨꯜꯒꯤ ꯑꯣꯏꯅ ꯆꯥꯛꯌꯣꯝ ꯆꯥꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯃꯤꯑꯣꯏ 12 ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯗ ꯉꯁꯤ ꯑꯌꯨꯛ ꯆꯠꯈꯤꯕꯅꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ 12ꯅ ꯆꯤꯡꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ
ꯇ꯭ꯔꯤꯌꯦꯠꯇ ꯀꯥꯔ ꯑꯃꯒ ꯖꯤꯞꯁꯤ ꯑꯃꯒꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯔꯛꯇꯒꯤ ꯄꯣꯏꯔꯩ ꯍꯦꯟꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯕꯦꯡꯛ ꯐꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯄꯣꯠ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯪꯂꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯌꯥꯎꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯇꯨꯡꯗ ꯃꯈꯣꯏ 12 ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯇ꯭ꯔꯦꯇ ꯑꯃꯗꯤ ꯖꯤꯞꯁꯤꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯈꯣꯏꯕꯨ ꯒꯥꯔꯤ ꯑꯗꯨꯅ ꯊꯠꯆꯤꯜꯂꯒ ꯊꯝꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯕ ꯑꯕꯨꯡꯉꯣꯒꯤ ꯌꯦꯠ ꯊꯪꯕ ꯐꯩꯒꯜꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯁꯤꯜꯂꯝꯂꯒ ꯒꯥꯔꯤ ꯇꯣꯡꯈꯠꯇꯨꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯕꯨꯡꯉꯣ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯁꯣꯛꯄ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯦꯟꯕ ꯅꯪꯍꯧꯗꯕꯗꯒꯤ ꯐꯥꯍꯧꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯋꯥꯡ ꯄꯥꯡ ꯆꯠꯊꯕꯗ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯣꯏꯔꯩ ꯍꯦꯟꯕꯅꯤ ꯍꯥꯏꯅ ꯇꯥꯛꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯃꯁꯨꯡ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯐꯥꯍꯧꯔꯕ ꯄꯣꯏꯔꯩ ꯍꯦꯟꯕꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯣꯔꯕꯨꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯇꯈꯦꯜꯂꯝꯕꯝ ꯗꯤꯅꯦꯁ ꯆꯍꯤ 22 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯗꯥꯔꯥ ꯀꯧꯏ꯫ ꯃꯍꯥꯛ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯌꯥꯝꯅ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯂꯥꯏꯁ꯭ꯔꯝ ꯕꯣꯕꯤꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯤꯑꯣꯏ 2 COVID-19 ꯄꯣꯖꯤꯇꯤꯕ ꯑꯣꯏꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯛꯁꯤꯖꯦꯟ ꯔꯤꯂꯤꯐ ꯇꯧꯅꯕ ꯑꯍꯥꯡꯕ ꯁꯤꯂꯤꯟꯗꯔ ꯂꯩꯅꯕ ꯑꯣꯔꯗꯔ ꯇꯧꯔꯨꯕꯗ ꯊꯥ 3 ꯄꯤꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ COVID-19 ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯀꯦꯁ ꯃꯁꯤꯡ ꯑꯌꯥꯝꯕ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯄꯦꯁꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯂꯥꯌꯦꯡꯕꯗ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯚꯦꯟꯇꯤꯂꯦꯇꯔ ꯑꯣꯛꯁꯤꯖꯦꯟꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯃꯁꯤꯡ ꯌꯧꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯂꯩꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ HBS ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯔꯤꯂꯤꯐ ꯇꯧꯅꯕ ꯑꯍꯥꯡꯕ ꯁꯤꯂꯤꯟꯗꯔꯁꯤꯡ ꯃꯄꯥꯟꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯗꯒꯤ ꯂꯩꯅꯅꯕ ꯑꯣꯔꯗꯔ ꯇꯧꯔꯨꯕꯗ ꯊꯥ 3 ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯤꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯂꯩꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯨꯊꯣꯛꯂꯤꯕ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯄꯥꯠꯁꯣꯏꯗ ꯂꯩꯔꯤꯕ HBS ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯣꯅꯤꯇꯔ ꯇꯧꯔꯤꯕ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯃꯤꯠ ꯍꯨꯏꯗ꯭ꯔꯣꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 4ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ COVID-19 ꯁꯦꯀꯦꯟ ꯋꯦꯕꯅ ꯃꯥꯌꯣꯛꯅꯔꯛꯂꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯇꯉꯥꯏꯐꯗꯅ ꯃꯊꯧ ꯇꯥꯔꯛꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯁꯤꯕꯨ ꯔꯤꯂꯤꯐ ꯇꯧꯅꯕꯒꯤ ꯑꯍꯥꯡꯕ ꯁꯤꯂꯤꯟꯗꯔꯁꯤꯡ ꯂꯩꯅꯕꯒꯤꯗꯃꯛ ꯑꯣꯔꯗꯔ ꯇꯧꯔꯨꯕꯗ ꯀꯝꯄꯦꯅꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥ 3ꯒꯤ ꯑꯣꯏꯅꯗꯤ empty ꯁꯤꯂꯤꯟꯗꯔꯁꯤꯡ ꯄꯤꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯂꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯣꯛꯁꯤꯖꯦꯟ ꯔꯤꯂꯤꯐ ꯇꯧꯅꯕ ꯁꯤꯂꯤꯟꯗꯔꯁꯤꯡ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡꯅ ꯃꯨꯝꯕꯥꯏ, ꯒꯨꯖꯔꯥꯠ ꯑꯃꯁꯨꯡ ꯄꯨꯅꯦꯅꯆꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯒꯤ ꯌꯨꯅꯤꯠꯁꯤꯡ ꯑꯗꯨꯒꯤ ꯔꯤꯖꯅꯦꯜ ꯑꯣꯐꯤꯁꯁꯤꯡꯁꯨ ꯇꯣꯉꯥꯟꯅ ꯂꯩ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯀꯣꯜꯀꯥꯇꯥꯗ ꯂꯩꯁꯨ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ ꯑꯁꯤꯒꯤꯗꯃꯛ ꯃꯨꯝꯕꯥꯏꯗ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯅ MS ꯔꯥꯃ ꯁꯤꯂꯤꯟꯗꯔ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ empty ꯁꯤꯂꯤꯟꯗꯔ ꯈꯔ ꯅꯧꯅ ꯂꯩꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯣꯔꯗꯔ ꯇꯧꯔꯨꯕꯗ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯊꯥ 3 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯁꯤꯂꯤꯟꯗꯔꯁꯤꯡ ꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯑꯃꯤꯠ ꯍꯣꯏꯗ꯭ꯔꯣꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯣꯛꯁꯤꯖꯦꯟ ꯔꯤꯂꯤꯐ ꯇꯧꯅꯕ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯌꯨꯅꯤꯠꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯊꯝꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯑꯣꯛꯁꯤꯖꯦन ꯔꯤꯂꯤꯐ ꯇꯧꯅꯕ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤꯒꯤ ꯁꯥꯏꯖ ꯑꯃꯁꯨꯡ ꯃꯈꯜ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯕꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯁꯥꯏꯖ ꯈꯛꯇꯃꯛ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯅ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯃꯥꯡꯖꯧꯅꯅ ꯁꯥꯔꯒ ꯊꯝꯗꯦ꯫ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯀꯛꯅꯕ ꯃꯁꯤꯡꯁꯤꯡ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯔꯒ ꯑꯣꯔꯗꯔ ꯇꯧꯔꯛꯂꯤꯕ ꯄ꯭ꯂꯥꯟꯠꯁꯤꯡꯗ ꯌꯣꯟꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯃꯝꯗ ꯂꯨꯄꯥ 9,900 ꯔꯣꯝ ꯄꯤ꯫ ꯑꯗꯨꯕꯨ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯌꯨꯅꯤꯠ ꯑꯗꯨꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯔꯛꯄꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯆꯥꯔꯖꯁꯤꯡ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗꯗꯤ ꯁꯤꯂꯤꯟꯗꯔ ꯑꯃꯗ ꯂꯨꯄꯥ 10,10 ꯔꯣꯝꯒꯤ ꯆꯥꯡꯅ ꯄꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯁꯤꯂꯤꯟꯗꯔ ꯑꯃꯃꯝꯒꯤ ꯑꯔꯨꯝꯕꯅ ꯆꯥꯡꯆꯠꯇ ꯀꯤꯂꯣꯒ꯭ꯔꯥꯝ 47.50 ꯀꯤꯂꯣꯒ꯭ꯔꯥꯝ 50 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯨꯝꯃꯤ꯫ ꯑꯃꯁꯨꯡ ꯃꯁꯤꯅꯁꯨ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯔꯛꯄꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯆꯥꯔꯖ ꯍꯦꯟꯅ ꯂꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯃꯩ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯨꯠꯈ꯭ꯔꯕꯗꯤ ꯄꯟꯊꯗꯅ ꯑꯃꯨꯛ ꯂꯥꯛꯂꯒꯁꯨ ꯑꯣꯛꯁꯤꯖꯦꯟ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯑꯃꯁꯨꯡ ꯁꯤꯂꯤꯟꯗꯔꯗ ꯔꯤꯂꯤꯐ ꯇꯧꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 1.5 ꯔꯣꯝ ꯆꯪꯏ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯥꯋꯔ ꯂꯥꯏꯟ ꯐꯦꯂꯔ ꯑꯣꯏꯍꯟꯗꯅꯕꯁꯨ ꯂꯩꯉꯥꯛꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 7:05 ꯑꯌꯨꯛꯀꯤ ꯄꯨꯡ 11:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ D-type ꯁꯤꯂꯤꯟꯗꯔ 58 ꯔꯤꯐꯤꯜ ꯇꯧꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯤꯂꯤꯟꯗꯔ ꯑꯃꯗꯤ ꯃꯁꯤꯒꯤ ꯕꯜꯕꯇ ꯂꯤꯛ ꯑꯣꯏꯕ ꯌꯥꯎꯔꯝꯈꯤ꯫
ꯃꯁꯤ ꯔꯤꯐꯤꯜ ꯇꯧꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯈꯤꯕ ꯁꯤꯂꯤꯟꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕꯗꯗꯤ ꯄꯨꯟꯅ ꯁꯤꯂꯤꯟꯗꯔ 109 ꯔꯤꯐꯤꯜ ꯇꯧꯕ ꯉꯝꯈꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨꯡ ꯑꯍꯤꯡꯗꯁꯨ ꯔꯤꯐꯤꯜꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯔꯥꯖꯃꯤꯗꯤ ꯁꯤꯇꯤꯗ ꯄꯦꯁꯦꯟꯁꯤꯡ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯁꯤꯗ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯀꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯛꯁꯤꯗ ꯏꯁꯇꯦꯠꯁꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁꯀꯤ ꯃꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ ꯏꯟꯐꯦꯛꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯋꯥꯠꯄ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯑꯗꯨꯃꯄꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯔꯥꯖꯃꯤꯗꯤ ꯁꯤꯇꯤꯅ ꯌꯨꯝꯊꯪꯅꯕ ꯏꯁꯇꯦꯠꯁꯤꯡꯗꯒꯤ ꯔꯤꯐꯤꯜ ꯁꯤꯂꯤꯟꯗꯔꯁꯤꯡ ꯂꯩꯕ ꯑꯃꯁꯨꯡ ꯑꯦꯔꯦꯟꯖ ꯇꯧꯕ ꯉꯝꯂꯦ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯔꯥꯖꯃꯤꯗꯤ ꯁꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯀꯣꯚꯤꯗ ꯑꯃꯁꯨꯡ ꯅꯟ ꯀꯣꯚꯤꯗ ꯄꯦꯁꯦꯟꯁꯤꯡ ꯈꯨꯗꯛꯇꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ PROꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯋꯥꯠꯄ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯚꯤꯗ ꯑꯃꯁꯨꯡ ꯅꯟ ꯀꯣꯚꯤꯗ ꯄꯦꯁꯦꯟꯁꯤꯡ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯦꯞꯂꯨꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯚꯤꯗꯅ ꯁꯤꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯁꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯀꯤ ꯁꯦꯀꯦꯟ ꯋꯦꯕ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯏꯁꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯂꯣꯏꯅꯅ ꯂꯥꯟꯊꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯈꯛꯇꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ COVID-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅꯕ ꯏꯁꯇꯦꯠ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ D ꯇꯥꯏꯞꯀꯤ ꯑꯊꯟꯕ ꯁꯤꯂꯤꯟꯗꯔ 100 ꯑꯃꯁꯨꯡ ꯑꯣꯛꯁꯤꯖꯦꯟ ꯀꯟꯁꯦꯟꯇ꯭ꯔꯦꯇꯔ 15 ꯑꯃꯁꯨ ꯐꯪꯕꯒ ꯂꯣꯏꯅꯅ ꯂꯝꯐꯦꯜꯗ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯁ꯭ꯇꯣꯔꯗ ꯊꯝꯈ꯭ꯔꯦ ꯑꯃꯁꯨꯡ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯍꯥꯏꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯤꯌꯔ ꯑꯣꯏꯅ ꯇꯧꯔꯤꯕ ꯖꯦꯅꯤꯝꯁꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯁꯤꯡꯅꯕ ꯀꯌꯥ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯊꯣꯔꯤꯇꯤꯒꯤ ꯗꯣꯛꯇꯔꯁꯤꯡꯒ ꯏꯟꯇꯔꯦꯛꯁꯟ ꯆꯠꯊꯈ꯭ꯔꯦ ꯃꯗꯨꯗ ꯗꯣꯛꯇꯔꯁꯤꯡꯅ ꯄꯤꯔꯛꯄ ꯁꯖꯦꯁꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯖꯤꯟꯕꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯍꯦꯜꯊ ꯀꯦꯌꯔ ꯁ꯭ꯇꯥꯐꯁꯤꯡꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯔꯝꯈꯤ ꯂꯣꯏꯅꯅ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯗꯣꯛꯇꯔꯁꯤꯡꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯌꯨ ꯌꯥꯎꯗꯦ ꯍꯥꯏꯔꯨꯕꯒꯤ ꯅꯍꯥ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯠꯅꯈ꯭ꯔꯦ ꯀꯥꯔꯐ꯭ꯌꯨ ꯃꯅꯨꯡ ꯑꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡ ꯕꯥꯔꯨꯅꯤ ꯃꯍꯥꯗꯦꯕ ꯂꯩꯐꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯤꯡꯗ ꯊꯦꯡꯅꯕ ꯅꯍꯥ ꯑꯃꯗ ꯌꯨ ꯄꯨꯔꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯍꯥ ꯑꯗꯨꯕꯨ ꯐꯨꯕꯤꯕꯇ ꯅꯠꯇꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯂꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯝꯖꯦꯠꯁꯥꯕꯝ ꯏꯕꯨꯡꯉꯣ ꯆꯍꯤ 19 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯁꯃꯨ ꯀꯧꯏ ꯑꯟꯗ꯭ꯔꯣ ꯂꯧꯕꯣꯛꯆꯥꯎ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯣꯡꯖꯝ ꯄꯣꯏꯔꯩ ꯍꯦꯟꯕ ꯆꯍꯤ 90 ꯀꯧꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯌꯣꯔꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯕꯗ ꯅꯣꯡꯃꯥꯏꯖꯤꯡ ꯕꯥꯔꯨꯅꯤ ꯃꯍꯥꯗꯦꯕ ꯂꯩꯐꯝꯗ ꯊꯣꯛꯈꯤꯕꯅꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯍꯥꯏ ꯄꯣꯏꯔꯩ ꯍꯦꯟꯕꯅ ꯂꯤꯗ ꯇꯧꯕ ꯃꯤꯑꯣꯏ 3-4ꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯆꯤꯡꯗ ꯑꯕꯨꯡꯉꯣꯒ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯄꯣꯏꯔꯩ ꯍꯦꯟꯕꯅ ꯏꯕꯨꯡꯉꯣꯗ ꯌꯨ ꯄꯨꯔꯛꯄ꯭ꯔꯥ ꯍꯪꯕꯗ ꯄꯨꯔꯛꯇꯦ ꯍꯥꯏꯅ ꯑꯕꯨꯡꯉꯣꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯀꯔꯤꯒꯤ ꯄꯨꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯕꯨꯡꯉꯣꯕు ꯃꯈꯣꯏ 3-4 ꯆꯪꯗꯨꯅ ꯐꯨꯕꯤꯈꯤ ꯇꯨꯡꯗ ꯄꯣꯏꯔꯩ ꯍꯦꯟꯕꯅ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯁ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯅꯣꯡꯃꯩ ꯑꯃ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯕꯨꯡꯉꯣ ꯇꯝꯅ ꯅꯣꯡꯃꯩ ꯃꯔꯨ 2 ꯀꯥꯞꯈꯤ ꯃꯗꯨꯗ ꯃꯔꯨ ꯑꯃ ꯑꯕꯨꯡꯉꯣꯒꯤ ꯃꯐꯩꯒꯟꯗ ꯄꯥꯜꯂꯒ ꯐꯥꯎꯗꯣꯛꯈꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯑꯕꯨꯡꯉꯣ ꯍꯧꯖꯤꯛ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯔꯤ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯄꯣꯏꯔꯩ ꯍꯦꯟꯕ ꯍꯧꯖꯤꯛ ꯂꯣꯠꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯇꯣꯞꯄ ꯄꯥꯎꯆꯦ ꯑꯃꯗꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯐꯣꯡꯂꯤ ꯇꯦꯟꯇꯛꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯟꯇꯦꯟ ꯃꯆꯥ ꯈꯛꯇꯪ ꯍꯥꯞꯆꯔꯝꯒꯦ ꯀꯛꯋꯥꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯕꯣꯟꯒꯤ ꯁꯦꯟꯐꯝ ꯊꯤꯈꯤꯗꯕꯒꯤꯗꯃꯛ ꯃꯤꯑꯣꯏ 19 ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯛꯋꯥ ꯍꯣꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏꯗ ꯌꯨꯝ ꯊꯨꯒꯥꯏꯕ ꯌꯥꯎꯅ ꯈꯠꯅ ꯆꯩꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛ ꯁꯤꯡꯖꯃꯩ PSꯅ ꯐꯥꯗꯨꯅ ꯀꯁꯇꯗꯤꯗ ꯊꯝꯂꯛꯈꯤꯕ ꯑꯦꯀ꯭ꯌꯨꯁ ꯈꯔꯗ CJM ꯏꯝꯐꯥꯜꯅ ꯕꯦꯜ ꯄꯤꯔꯕꯁꯨ ꯑꯦꯀ꯭ꯌꯨꯁꯁꯤꯡꯅ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯕꯣꯟꯒꯤ ꯁꯦꯟꯐꯝ ꯀꯣꯔꯠꯇ ꯊꯤꯈꯤꯗꯕꯒꯤꯗꯃꯛ ꯃꯤꯑꯣꯏ 19 ꯃꯛ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯄꯜꯂꯤ
ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯇꯣꯉꯥꯟꯕ FIR 9ꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ 13 ꯐꯥꯗꯨꯅ ꯋꯥꯡꯄꯥꯎꯁꯤꯡ ꯆꯠꯊꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝ अपडेट पीजरकी है मनपुर टॉप चैनल की थमजरी पाथोक्चगिबदा सोखिबा लानखिबा क्या यावसु मैम ngakpigani aduga mayam COVID-19 matamnina COVID-19 hauzik manipur aduki matik kalli haibaduni मैम aduna COVID-19 stagi lapna lemina si amasum sakarna piriba SOP guidelines singsi ngakna satmina si haina su मैम da appeal tawjari and thank you